ngasi nungtin pung 3:40 tabada sek thanna puraga thorokpa Shaktiman truck ama Imphal Tamenglong lambi IT road ki Tuilang area gi Chongjang Pakang khun manakta brake fail oibadagi lokha da tasinbada truck aduda tonglakpa mapa amadi machanupi sire aduga miyoi ahum amana sokle laibak thiba thodok aduda leikhidraba mapa macha adudi Tamenglong district ki Upper Takau All Takau Khundagi N Henry CH 47 years amadi mahaki chahi taraga mapan surabi machanupi N Siwangliu kawi N Henry MLA Awangbau Numai gi masin manau thongnabani hairi leikhidraba hakchang ani makhoi gi khunda pukhre akoibada leiba khun singi miyamna asokpa amasung leikhidraba singi hakchang sing laukhirkhi